Indiagi mafam KAYADA Lupa Crore KAYAGI scam THOKKHRE HOUKHIBA September THADASU Lupa Crore Chahum Yankhaigi scam Thokpagi Pao Lakle Haina Lok Shaba MP Bimol Akoijam na Phongdorakli MP Bimol na social media da thagalakpa post amada mahak na makhata na hai parliamenta hangba wahang singi paukhum oina laingak na pirakhiba paukhungi matung inna manipur da JJM gi makhada kumja lising ani taramapan gi August tagina kumja lising ani kunmanga gi July faubada toti ising yumthong lak ahunga lising yankhai mapan gi Lupa Crore lising amaga chani hena sizinaduna ising pikre hari adubu mahak na tongan ba mafam singda chatuna yengsiluba dadi ising fanghankre haiduna maming matha yaurabasu yumthong lising kya toti ising samlamdaba thengnarakhi hari maram aduna manipur dasu Lupa Crore lising ama henbagi scam thokle modina laklamba matamdasu crore lising kya gi project lauthoklammi haibada development gini haibagum JJM su modina lauthokhiba scheme ni yumthong lak ahunga lising yankhai mapanda Lupa Crore lising amaga chani henbagi paisa sing sizinaduna toti ising samle haina che da khak lairiba asina laingak pariba luchingba sing nungnangba faudabra haibagi wahang hanglakli